Kuki militant sing na drone bombing attack chathaduna misi mina yahon ki bahawasi terrorism ki thawong ni drone sizinaraga misamyam amasung security force sing da bomb thadaduna asok apan misi mina nangan ki bahawasi terrorism ki thawong ni Manipur lengakna asigumba thawong asi sapchana thengnagani haina Manipur ki chief minister N Birena phongdorakli Wafam asi handak nongmanini asida Kuki militant sing na drone bombing ki attack chatharaki ba dugi matangda Chief Minister N Birena mahaki X account da thagalakpa post amada phongdorakibani Chief Minister Nongthombam Biren gi post adugi makhata aduna hai misam miyam amasung security force gi mathakta drone bombing gi thabak chathaba haiba terrorism gi thawong ni asigumba pangdaba thawong asi akanba moong da condemn tawi chatharakliba thawong sing asi lengagasina Haksin na laubaga loinana yelhaw misingi mathakta chatharakliba terrorism gi thawong sing asigi chap chaba pau khumpi gani Hingsa gi thokdok khudimak amata yaba ngamloi khaidok khaijin tongan taba amadi yengkibagi mayokta Manipur gi miyam amata oina punsilasi haina Chief Minister Nongthombam Biren gi post asina makha tarakli drone jammer thamna bahotnagani Kuki khulai paiba militant singna drone sizinaduna drone bombing gi thabak chatharakliba mafam singda lengakna signal jammer thamnaba thaurang tawgani haina social welfare minister haikam dingona phongdokre wafam asi Kuki khulai paiba singna ngarang attack chathakiba chenjam chirang da hojik oriba phibam hakthengna yengsinba chatpada paumi singna hangba wahangi paukhumda phongdokibani minister dingona makha tana hai ngarang koktruki phibam yengsinba chaluraga halakpada khangogdana Kuki khulai paiba singna amuk hana chenjam chirang da khangogdana drone attack chathaduna attack chatharakibani thogdokadуда nupi masa ama soktuna ras medicity da pukhatuna laikanari tungda siza hospital da refer tawrakibani Central Force punamak lokthokraga State Force khktana lanasi thengnabadi oithokloi DGP Kuki khulai paiba singna chatharakliba drone attack singa silaksinana ba pambai leire adum oinamak lamdam masidagi Central Force personnel punamak lokthokraga State Force khktana lanasi thengnabadi oithokloi haina Manipur Police ki DGP Rajib Singh na phongdorakli Kuki khulai paiba singna landarakiba kautruk amasung kadang banda Haujik oriba phibam yengsinba chatpada wafam asi phongdokhibani Manipur Police ki makok thongba police officer kyaga loinana yengsinba chatpa aduda DGP Rajib Singh na hai Kuki khulai paiba singna chatharakliba anawba makhal gi attack sing asigi matangda center gi lusingba sing yauna mari leinaba khudingma ka paw faungnari orekliba phibam asi Manipur Police na hakchina lawbuga loinana athuba matamda laksinana ba akanba moongda hotnari phibam asi laksin bangamna bagi damak NSG yauna tongan ba force ki makok thongba singa su paw faunare drone season aduna chatharakliba attack asi thengnana ba amadi thingna ba pambai leire makhata na su tongan ba expert singi mateng leire chief minister na su mari leinaba singna awang ba thakta wari sanaduna irang asi laksina na ba honari masida center na su pifam thokpa support kudimak pirakli haiki nakal amarom da maikai kya dagi Central Force sing lamdam asidagi lokthokina ba taksilakliba si maram chade Irang asi State Force khktana thengna bahawasi kaidawnungda oithokloi State Force ki lariba personnel masing asidagi yamna hena mathau tabana Central Force personnel singa loinana chatminabagi tangai fadaba lei masigi mathakta State Force ki personnel sing asi atai law enforcement duty sing da su sizinadaba yadaba personnel masing asi adumak watuna leiribani tongan ba Central Force singi mayokta yamna yaningdaba phongdorakliba sigi mayokta su kupna yengsinduna discipline force asigi kanglon kaiba thabak taram labadi action lokatkani security force na lepa leitana singi district singda search operation chathari amadi ngarang amadi ngasi khusukla kya phagatpa ngamkhre hainasu mahakna makha tana phongdokhi